Manipur Police tagi thamlakpa update khara mayam hana thamjage. Movement of essential items and nakasakingi. National Highway kuntraga tareta essential items sung puba vehicle sani ge kuntraga nipan movement setup insure ore loinana security singna vulnerable location singda yamna akan ba strict measures sing lokali loinana gari sing vehicle sing free and safe moment oina bagi damakta security convoy sing sensitive stress singda provide tawre hadi Manipur gi khena district sing hill amasum valley singda naka checkpoint apunba samaga nifugani thoi install tawre hadi amasum state asigi khena district singda violation tawba miyoi saniga kunthraga mathoi detain tawkhi hadi ahan bada Manipur police ki maroba paw update ngatang mayam da thamjaramge hill amasum valley district singi friends amasum vulnerable area singda search operation amasum area domination sathakre high river search operation sathaba matamda recover tokhiba polam singdi improvised long range motor pompi ahum aduga empty cases of improvised long range motor pompi round aniyamaga aduga live round of improvised long range motor pompi ahum amaga aduga 9mm pistol amaga loinana 9mm pistol magazine containing 1 round amaga loinana live grenade of lethal grenade launcher ahum amaga loinana 2-inch motor round 1 live amaga loinana 12 bore single barrel gun amaga loinana live 12 bore round taragani thu amaga samung kho khunau sanung risk Imphal East district gi recover tawre hanisu update isna makhatari makasa tharak poina panampauksi gi tang 23 February gi irai numi ki editorial member tentak na thamjage athuba matamda pangthokani laukhoki bising thabak oina pangthok pasungani Manipur si lau singu bagi sinphamna mapung oiba sinpham oiba miyoi state asigi oina sada humdra mart forum oigani panari lamdam asida haukiba sai nifu yankhai gi mamangi matamda leramba lau ubi yaba laupham singdagi haukiba sai kunthra madi miyamna hena khangnaduna lerabani Manipur gi lau ubi yaba laupham sing pulap irol nungda lau pari lising nifu gi mathakta Laukta hydroelectric project na mangkhraba matungda state asigi state highway amadi national highway ga thangnaba lopham kyam haukiba sahi tara kungi manungda tuan ba makal gi farm amadi lalon pham loinana poche yon pham sing oisin khibagi mathakta yum kai kayamuk sajinduna ana wono bu khul sing phaw sengbana khiba yawrakpana maram oiraga Manipur gi laupham gi sang sai khuding gi hantarakli oirakliba phibam asidagi kharadang oirabasu laupham kananabagi damak lamdam asigi laumi lupsing kayamungna laupham kannanaba thaurang paikhatpada ngasigi lainga amadi haukiba lainga ki matamda laupham kannanaba ek phawba assembly mifamda pass tawkiba laikrabasu hiram asigi matangda laingana paikhalakpa thabakta mapung phana mai pakpa hauzik oidri habige aduga ngasigi lenga sigi mamangi lenga khaibadi taraga mathoi suba Manipur assembly lenga ki matamda lamdam sigi lopham kananabagi damak lenga na pakhat pa horakrabasu lenga pariba mari lenaba MLA minister singi imung manungi miyoi kayamukna chauraba sekon kayamukna lopham kayamuk manghanduna leiba singsu lamdam sigi miyamgi mitmangda phan songthoktuna leibunari aduga nakalamaromda state asida haukiba sahi ani ki mamangdagi lamdam asigi lopham ayamba ithai lakhongi phibam phatabana maram oiraga lau singugi pothok asi marang kaina puthokpa ngamdriba asidagi khara makhai koknabagi damak ithai lakhongi phibam faganaba honabagi thorang paikhalagani haina lengana laukthokhiba amadi ithai lakhong samgatpada khudong saroidaba lopham singdana ising tungsin thamnaba pukri taunabagi amadi lainungdagi ising singkhanabagi thorang taragani haina miyamda khangan khiba lairabasu hauju phawbi oina mapung ipha dabagi mami sauna tabadagi Manipur gi laumi lupsingna ithai lokhongi phibam phaganaba ngasigi lengana pangthokpinaba state lenga takshin bagi pau kyam nungtigi phongba I pau amadi paukse singda phongnarakpa thingnari Manipur simau sadiki oina kumgi nongi makhapon lau singubagi thabak tawba maramna nonglikna suba sahidadi state asigi thokpham thokpa phaugi sangdagi hanthana thokpa maramna laingakna lamdam asigi lau singubagi thabakta khumang sauksinabagi damang ithai lakhongi phibam phagat hanba haibisi yamna mar oiri Nakalamaromdana haukiba sai English nganiga kungahumdagi me ahumdagi haurakiba lana maram oiduna loijing loyada leiba lokhom kayamuk lau panba yadabadagi lau pari lising kayamuk
ꯂꯧꯁꯤꯠꯇꯨꯅ ꯂꯩꯈꯤꯕꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯂꯧꯃꯤ ꯀꯌꯥꯃꯨꯛ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯂꯧꯃꯤꯁꯤꯡꯗ ꯄꯤꯕꯤꯒꯗꯕ ꯁꯦꯟꯐꯝꯁꯤꯡ ꯄꯤꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯍꯟꯅ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯛꯂꯕꯁꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯇꯕꯗꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯂꯧꯃꯤꯁꯤꯡꯅ ꯐꯧ ꯇꯥꯡꯕꯒꯤ ꯐꯧ ꯋꯥꯅꯕ ꯐꯪꯗꯕꯒꯤ ꯃꯊꯛꯇ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯆꯦꯡꯁꯨ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯅꯣꯡꯃꯒꯤ ꯇꯥꯡꯕ ꯍꯦꯜꯂꯛꯄꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯒꯤ ꯄꯥꯎꯁꯨ ꯇꯥꯟꯅꯔꯛꯂꯤꯕ ꯑꯁꯤꯗ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯊꯨꯕꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯁꯤꯟꯕ ꯆꯨꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯁꯤꯟꯐꯝꯅ ꯃꯁꯤꯡ ꯍꯦꯟꯅ ꯂꯩꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯅꯕ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯈꯤꯕꯁꯤꯡ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯄꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯇꯥꯡ 25ꯗ ꯐꯣꯡꯈꯤꯕ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯇꯦꯟꯕ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯆꯨꯔꯆꯥꯟꯄꯨꯔ ꯊꯧꯗꯣꯛꯇ ꯃꯥꯡꯈ꯭ꯔꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯁꯦꯝꯒꯠꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯥꯡꯈꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯅꯧꯅ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯥꯏꯅ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯗꯣꯛꯇꯔ ꯃꯌꯦꯡꯕꯝ ꯕꯦꯇꯣꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯗꯣꯛꯇꯔ ꯃꯌꯦꯡꯕꯝ ꯕꯦꯇꯣꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯏꯝꯐꯥꯜꯗꯒꯤ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯑꯣꯐꯤꯁꯔ 9 ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯣꯐꯤꯁꯔ ꯑꯃ ꯁꯁꯄꯦꯟ ꯇꯧꯈꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯑꯦꯁꯄꯤꯗ ITLF ꯑꯃꯁꯨꯡ ꯀꯣꯀꯤꯁꯤꯡꯅ ꯊꯝꯂꯛꯄ ꯊ꯭ꯔꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯇꯨꯅ ꯂꯥꯛꯂꯤ ITLF amadi kokisingna thamlakpa threatna maram oiraga Churachandpurgi DC amadi SP khaktanatana haukiba sahigi me ahumdagi satharakliba irangna maram oiraga lanjena duna lairibasingidamak lakhotliba thabak thoramsingdasu chauna apanmam oihale February 15 gi thaudokta mangkhraba documentsing nauna semgatnabagi thabak lengakna akan mamongda hotnari masidasu miyamna mateng pangbiu haidi atopa pawmana relief camp gi mahiroi kunga mathoida mateng pangkhre Indian Army da thabak toramba officers singi oiba apunba loop Wings of Hope na relief camp na sangjapam lauduna lairiba mahiroi kunga mathoibu class 12 phawba mahimasing tamnabaga mari lainana tengbang polam khusinakre Kongba thangjam laikai da pangthokpa thoram amada Wings of Hope ki maikei mahiroi singda piba ahanba tangkaki tengbang adu khusinakhi thoram aduga mari lainana Irang asida awaba nanglaba yungi miyoisingda organization asigi maikeidigi yungi sizinanaba polam kyas kusinaki thauram aduga mari lenana Wings of Hope ki president oina thaupuriba retired lieutenant colonel L manongmana hai Wings of Hope na miyamdagi angamba tengbang khra khongbalaga ahanba tangkaki oina mahairoi kunga mathoida makoina class 10 phawbagi mahimasing tambada mateng oina senpham khra mateng pangmani Makatanasu organization asigi maikeidigi lamdam asigi ngamkhai ngakpada thawaina pontha oikraba athabusingi imungsingda tengbang khusinanaba thorang leiri thauram aduda retired colonel Amrit Gopal Singha Koizam retired colonel SK Sharma retired lieutenant colonel ON Singha retired lieutenant colonel K Ibohol yauna miyoi kyana saruk yakhi Makasa tharapoina Tangkun ngamari si fongi paunin kholgi editorial mayam da thamjaramge miyamgi punchida sarang na bathon ngumsi hauki basai gi me ahumdagi Manipur gi singi lamga nakna khundaba mitai furupta koki underground militant singna mitai gi yum kai kaya mai thadorakpa amadi mitai singda nomai kapsilaktuna mitai sing lanjena duna relief camp kya da lairi tholiba thaudo asi mitai furup amatana asumna koki militant theory singa sina tawrakhani haibisu thajarude Masigi kudong saba lauraga koki theories asina loijing loyada taba mitai singi lam munanaba akan mamongda afaba khulai sizinaduna landaraktuna mitai kia hatkre haujik thogliba koki amadi maitai anigi lana sida haujikti maitai gi khulngakpa thauna pharaba mitai naha kya tholakpadagi koki singi asa thukairakli Haujik Manipur gi tampak amadi loijing loyada tariba mitai furup singna nong hek ngan badagi numit taba phaw lan gi wakhal ngaktani sahar gi mafam singda mi yamna tille haiduna lan si loibanati tampak ki lairik laisu tamjagadaba naha oiriba singa sidi khutta khulai paiduna Manipur kaibi yaroi haiduna Manipur gi ngamkhai gi sambal ngakli Koki underground singa nomai kapna biki thaudok leptana thokli
asumna Manipur gi praja sing maruina mitai furup singna lan gi wakal da leiringai serak sida tampak gi mafam singda thowaning da thaudo wathok kya tholak liba si laibak yamna thibani haina lawi masida cookie theory singna hena kudong cha ba lokhi bi hai tampak gi mafam singda thokliba yumda nomai kapsin ba madi tuan ba thaudok sing asina mitai lingzen manade tak oina thokani ahanbada hauji aikhoi gi mangda tariba lanasi matau kram loisingada gi habigi matangda apunbagi pangal ama sagatpana pharoidra apunbagi pangal natana kari lairi thengna ba haibisi mipum kudingi thamoida chenbiraga miyamgi punsida sarangnaba thoklibasi thogaloisi aduga haujukoinadi miyam pau matang asa lusinjarage amasum mayam puna anauba update ngaiminasi hainasu channel sigi maikeidegi myangi mafamda makhatana thamjari mayam puna anauba update ngaiminasi